Kuki Singda Kamdouna separate administration Pigadouribano, Churasampur, Okrol, Technopal, Sandel, Kangpokpi, Senapati, Jiribam, Amadi, Bisnupur, Gemafam Karada, Soina Tariba Kuki Singda, Matau Karamna, separate administration Pigadouribano, Kanbada, Angakpopo Haina, Jelianglong United Committee, Manipur, Belin Thadorakpa Cherol, Amana Fondorakle. Committee Asigi President, Maibon Paumay na Kuyek Piduna Thadorakpa Cherol, Amana Hai, Kukilel Taliba Singna July Tarani Toida, statement ama thokuna Kasanaga Hills Laite Haina Pongdorok Pagaloina, Rani Gaidiliu Gaming sa Tihan Bayaba Wapam Kaya Pongdora Kibadu, Akan Moong the Condemn Tawi, British na Lengak Paramba, Naga Hills District, Katanaga Amadikabui Nagagi Saruk Yawi Haiba Pum na Magna Kangaraba Wapamni, Matamdu the Manipur, Northwest Subdivision Yauna, Naga Hills District ke Charuk Ase, Assam Province ke Manung Chalami, Administrative Unit ta Kuki Hills Haiba Amataleram Day, Kuki Singdi Burmada ke British na Manipur da Pusalaki ba refusing acta ni Haina Suserol Asna Pongdorakri, Rani Gaidilu gi Mingsa Tien na Bahona Ragli Badu, Taraina Law de Haina Paladuna, Cherol Asina Hai, Kuki Sing na Zeliang Long Purup Amadi, Rani Gaidilu da Ikaiba Pibagi Tawang sa Taraki Badu, Tawiman Kang da Bagi Mawong utok jarakpani, Jalingaronggi kugang kuding magta Kuki Singbu saydang pampido na thamkibani, minungsi sawba mataw utuna Kuki Sing na sangza pampi kiba dugi kudong saba lauraga refugee oiriba Kuki Sing na masagi lam onthok na ba thawrang lokhalakpani. Kuki Sing na claim tawriba wafam singi historical record amata laite haina paladuna Cherol asina hai, Kuki gi hills haiba amata history da laite, Jalingaronggi khungang singda saydang pampi kiba Kuki Sing na kumja lising machamapan tagi lising machamapan taramapan phawba irang haurak kiba matamda lam mapu oiriba Jalingarong Purup ki Miyoi Singda namthak tawguna Jalingaronggi khungang kaya amang ata thokan ke amasung nupi angang kaya minungsi laitana hat ke Churasampur, Okrol, Technopal, Sandel, Kangpokpi, Senapati, Jiribam, Amadi, Bisnupur, Gemafam Karakakta, Joina Tariba Kuki Singna Matau Karamna, separate administration Taksilak, Talagli Bano Kanbada Angak Pafawi, Maram Sadana, Rani Gaidilu gi Mingsa Tien ba wafam kaya Pongdorakiba Duga Mari Leinei, Manipur Lengakna, So Motu, Case Lokalaga Kuki Singa do defamation ki sasta book topam toi, Rani Gaidilu Gumba Tamrapatra Freedom Fighter Award, Lising Amagachamapan, Humputara Nitoy, Padma Bhusan Award, Lising Machamapan, Marfutara Matoi, Vivekananda Shewa Award, Lising Machamapan, Marfu Humdoi, Biswa Mudra Award, Lising Machamapan, Marfutara Taruk, Siri Sakti Nation Award listing anigatara fangkibi Rani Gaidilu Gumba nupi amata Kuki Singna chahicha kaya thirabasu phangba ngamloi Rani Gaidilu bu ikai khumnaba oina project tam namkibaga loinana lupa sama chatpi amadi lupa manga chatpi chenjekta Rani Gaidilu gi saktam yawba laikhrabani haina su Cherol asina makhatana phongdorakli nomai kapsilamlaga Kuki ga mari Leinei haina Maral Sirakpa laibak thibani Lupa lak mga gisen gi demand pihaw de haibagi damak tha asigi tarada dukanda nongmai kapsilamlaga Kuki militant singa mari Leinei haina lalharup KCP Politburo Standing Committee na Maral Sirakpa laibak thibani haina victim oiriba dukan mapu hairok tagi ningthauzam Bijen Kumar atopa mamingna Robin Singh na ngasi mahaki lekai na pangthokpa pawgi mifam amada phongdokre Bijen Kumar na makata na haikibada haukiba August tarada Thoban Police Station ki manung chana leba hairok wangjing lamkhai de leba mahaki kwa mana yonba dukan gi Satar da nomai kapsilam duna aki akhang nang halamba du thamoi sokna nungaite thodok aduga mari Leinei KCP Politburo Standing Committee na mahakpo Kuki narco terrorist singda soba senpham kaya piri hairakpa du aranba wafamni miyamna lana uhanna basinbani asigumba wafam asida miyamna thajaba thambiganu wafam asina maram oiraga lalon itiki thabak thoramda akaiba lakhanbiganu haina su mahakna phongdokhe Kuki narco terrorist singda mateng pangya haina Maral sirakliba se mahaka business nominary bakana gumba miyoi singna hairakpa wafam oirabra haibasu khangdre Makata na hiramasi matangda asum aran tidokpada miyamna mateng pangbiu lalol itik tawguna laizaba miyoi amada matau asum na nungmai kapsilamlaga Kuki narco terrorist singa samnai haina Maral sirakliba se yumpham yaudabani haina su mahakna phongdokhe pawgi mifam aduda laikai club TLYC hairok apunba club amadi laikai gi maira paibi singsu saruk yake
Manipur si ningthau panba leibak oirami kaukthokpagum tawre hauziki mirol asina matam amada Manipur si ningthau panba kanba leibak ama oirami haiba kaukthokpagum tawre haina Joint Student Coordinating Committee JSCC gi convener Lukram Malam gamaite na phungdokre Imphal West ki changangai usekolda leiba Commerce School da JSCC na sinduna ngasi Humputara mapalak suba Manipur Independence Day lisingani kun mangagi thauram pangtokre thauram adu kamari lenena Lukram Malang mamaitay na makata na phungdokhibada ngasi August 13 asi iramdam Manipur gi oinadi yamna nungaiba numit amani kumja lising amaga chanipan Marfutara mathoi da thokiba Anglo Manipuri War matungdagi chahi yankhai taruk chumna British ki loiram lengak makhada leiraklaba matung kumja lising amaga chanipan niputaret ki August 13 da Manipur asi amuk hanan ningkha tamba ningthopan ba lebak ama oiram ke adubu laibak thibadi hauzik haugalakriba mirol asina Manipur asi kha nompok Asia da ningthopan ba matik magun yamna leiba lebak ama oirami haiba kauksilakle maram aduna Manipur gi kauri raba puwari asi nahawnana hingat handuna maromdom lepsaramba lebak amani haibasi khangananaba JSCC na sinduna ngasi August 13 ki thoram asi pangthokpani hauzik oirakliba phibam asida aikhoi pumnamakna ima lebak Manipur kandaba yade haibagi wakhalonda thabak tawminaba mathau tai haike